IM na Manipur gi naga singi thabak tawjasano Nagaland gi de state asina tawjage NNPJ matam kuina lebruraba matungda NSN IM ge TIS muibana lusing ba mihut kangbuna India lenga ki mihut singa wari sanaba makha satharak linga gi serakta Naga National Political Groups NNPJ gi working committee na thorakpa serol amada Nagaland da Registration of Indigenous Inhabitants of Nagaland RIIN ge mayokta IM na lepli haina maral siki baga loina na Chief Minister Naifio dasu haujik Nagaland gi lenga kanana pai bagi haina akan bawapam phongdokre cherola sina phongdoki basingi manungda Nagaland state wood fanglakpadage poki bangang singi masing thibagi thabak NSN IM da yauriba Manipur gi naga singna pangtho halakhi de thawong asimak Nagaland da Registration of Indigenous Inhabitants of Nagaland gi mayokta satharak pani hai khe loinana IM gi Manipur gi naga lusing basingna tha asigi kulhumdoida Nagaland ge RIIN gi mayokta yaning da phongdoki haidaduna thawong asi naga singi social amasung political interest ki mayokta ni hai khe NNPJ gi serol asina Manipur gi tampaki MLA singa khusam na duna state aduda NRC sana hanabagi demand da naga MLA nipan yauki badugi maramso NSN IM na thidokada bani hai khe maram asina Manipur gi naga gi problem sing de IM gi lusing ba sing na santai na bohona jasanu adubo Nagaland gi naga sing de Nagaland na hona zaragi haina su phongdokhe claim tawradrabadi aroi ba mathau mangam pangthoklaga ne police tha asigi kunga taret ki ayukta North AOC gi water supply manakta leiramba nupa gi asiba haksang ado haujik rims ke morsuari da maming matha khangdoklaga post mortem examination tauna bagi damak thamle adum moinamak ngasi fawbada kanamata na claim tawradre haire maram asina haksang ase mathang thage ani fawbada claim tawradrabade district magistrate gi ayaba lauraga aroiba mathau mangam pangthoklaga ni haina Imphal PS ki cherola mana phongdorokle miyoy asi foot manga gi inci manga wange kulai kuchu ne khubak amasung laibakta tetu amamam ye i haire